Isagi unsaga chana daba sunscreen sizinabana fahanbagi mahuta paisa tingbada natana atopa anaba poglakpa yai haina Dr. na cheksinwa thamlakle Kurum jari ISTV pau mireng tabiri bapum namapu taram nok jari pau santok na pizari Climate change na maram oiraga nungsagi maisadagi unsagi leina ngakthoknaba sunscreen gi tangai fadaba hingalakle haina senior dermatologist Dr. Salam Bochana ISTV news ka akhanana ngasi World Skin Health Day ga mari leinana phongdorakle No Health Without Skin Health haiba themda pangthokliba siga mari leinana Dr. Salam Bochana climate change na hiram kayada chaitheng pirakpagum tha taruk surba angangdagi hauraga miyoi khudimak unsagi jiksin thorang lokhatpagi tangai fadaba leirakle Nungsagi maisa thingnanaba isa gi unsaga chanaba sunscreen sizinaba tangai fade hiram masida pauda mama Cosmetic dukan ama da sang matamda sunscreen makhan kya gi lei hai tare SPF 50 30 sin sinbadi dry skin da tainaba oily skin da tainaba adukki matik lei gre aduga hai ba sunscreen sin asi aiga karamba makhan gi sunscreen da sana gani habo gi matang di oi dukan pamili bi sin naw singa aiga tanarga aigi sanaba ai apam makhan ba adu natna wikana atopa kente taw kana ga tanarga akoina sidai lei ba sunscreen mayam gi manungda ai isaga sanaba amadi kanada isada kana ga daba sen du tingoi daba hadi isada sanara bin kana kana ba phangada makhan gi sunscreen kana khangani amadi sunscreen je hiki matamda kai ga makta tangai phadri bino hadu khamne na ngasi bai senior dermatologist Dr. Salam Bochana ga wai sadage doctor na kari hariyam sunscreen kai drakal lai hadu ma climate change na toba adi ai ngasagi homak pasina puraiba pose unsada su dum sapu so boma dum pirine unsagi health si da su atopa tai maram mayam dum mayam ma ngangari dina ko atopa tai anaba mayam ma hingala ko ge mai to hana lejeram mi ba unsagi anaba mayam si da su unsagi me sa jam hingala di sa ba ing sa jam hingala di hena to bo mayam nei gele hingalan ba yam aduga nungsagi mayak si hingala agadi apun sai sunscreen si kaya yamna darkar leibno te sunscreen si ame heta tation laga cosmetic ki dukan amdagi natra khangdani te tation badu kaya yamna madu phawano natraga phatabano haibadune darkar leiri se khangminna sahi nauriba anga tha tarukki makhada leba angangi taigano haiba me kaiguma darkar leba taibo ga sumadi akhang he jana ha ni khudima no pawo sunu no piyo sunu hanno sunu angang sunu mana nusada leibadugi matung ina mai magi unsagi unsa thonba unsagi condition leiba singi matung ina sunscreen kayam taiba karam taiba si khenar kadri anna koi Indian population se skin type 4 5 sumaina lei skin type some individual skin type 3 anna koi Noon-Istv se dum skin type 4 to 5 sumaina lei ana marak haita na masagi ngathok chinabu pambaido skin type 5 6 da di yaujay khara tai da badi yaro skin type 1 da di skin sunscreen bagi mai usai yam thuna burn to gali sunburn to gali aito erythema yam ta ngaksan angzen to moist ni the sunscreen jen tai to masagi ngaksen na melanin pigment se handai yo uring yam thokan ma mi da khara oily yo de tesil di uring thokpa hin sunscreen ta yu phai ha ga sumai uring lo me hin ka do ko chawra pam yen da SPF 30 ki mata ko raba broad spectrum ko raba adagi koi mani water resistant oi highly certified general to raba cosmetically ye bada acceptable of tai bu no ai ba port oi ba maman yam hong ba na tar maman yam tang ba kaisu da thojokte yam tanga ga su loi phane ha le te chana da ma cha so mo ne ga ji to ko to yor ma ga di hai ba individual du di ya ro to wai di afaba pai hai di tanar sa gi doctor da jana tanar ga ai gi sa si da chana to si pram ma si khal ga to bna di pai di phai ko pot khuding ma ni ko sna ko na sa gi section throng lo khali ni ha ta na sa ba hen kalak le climate sense la le nu sa de yam to e ha na sunscreen ama expectation ba pe chen zu ting ba ma zu kana ju phang da number kanda na sunscreen khan matam da kana ga ta na gi
amadi karama makhangi sunscreen tei kan akhoi isada chanagani amdi maduna karai phaw ngathokong ngangani ha khangna pede sen ting ringida sen thadad ringida han khangau asi tangai khati haina su Dr. Prasad Makatan do na to law na pawdeba ikamam sa jaw mitei ISTV case Peace Committee Kanglaipak Manipur amade Special 15 na sinduna Manipur gi tongan ba mafam sing degi lakpa imalup singa loinana Manipur gi apun ba saktam ngak na ba amade apun ba saktam gi tamak thawai na pontha pi na ba gi tamak punna Kangla Utra Sanglinda wasak minakre Pumbi Moirang Phubala Phagauchau Ikhai Thamna Pokpi Lengang Tabi Sana Sabi Kangla Tombi Thawbal Athokpam na chingba mafam sing degi lakpa miyam Thawai Mirel Peace Committee Kanglaipak Manipur amade Special 50 gi thopu sing yauna miyam adu UNLF ki hanagi chairman RK Meghena wasak lauki ngasigi wasak lauba atuda Iraipak Manipur da singna rakpa phibam sing thengnabada amadi aikhoi gi furup sing nungsi chanana hingminana ba hotnabada angamba thodang longminagani masigi damak thawai thadokpada pamu batawroi sagliba wasak asi iputau pakhangbana thaujan biba oirashunu haina miyamna amato oina wasak minakre thawramga mari lenana UNLF ki RK Meghena haujek leiba ki oiriba phibam asida Manipur da leiriba CSO amadi miyam punna thabak tawba matam oire haiki Apun basaktam haibsi chumdagi territorial integrity adu khaktana taba masida chaisa kya khundamne naraklawa yellow proof sing amadi yellow proof singa himnarakpa domba community mayam ma lebina wase masi chana sinana himinaba apun ba manan himinaba khunaya ma lengna hona bada khoi loina maki thawdang lei haibse masi paujasi mayam da pina bagi domba thaw masa amani loina na sumba ngasi oiro tanpham sesta akhoi punna thabak tominaba ngamdan leriba lop mayam magi thaktari thabak loina tawnaba adu apunba wakhalon paring amada thabak toba adumba phima sem bagi adumba akhoina lawjaba ngamba khongthang amang asi lawna honabani masesta tongan lop sing leinari pai jelenau sing nasu lop sing nasu wafam si khallaga apunba adumba pangal thawna lingjen amasung wakhal lop sing na akhoi Manipur lepaki phim da singnar pasing ado thengnemina si haibagi wafamdo ngasi researching da pawje pijeba thawamni Manipur da anau balengak ama semlakpada Kuki MLA Singh Saruk Yadanaba Kuki NP Manipur na MLA Singh da khanghan khre BJP amadi masiga chatminari ba party singna Manipur da anau balengak ama semnaba kok chungsinnabaga loinana center da takna duna leiringai cherak asida wafam asi phongdorakhibani ngarang Churachandpur gi Baizang da leiba Kuki NP ki secretariat hall da pangthoki ba mifam amana Kuki Jo MLA amatana anau balengak sembada yawu yaroi haina khanghan khibani Warep Singh adugi manungda Gumba hiram amatada Kuki Jo miyamna makhoigi ipai pusingna thamlamba lam culture identity political social amade semilon gi hak singda yasinaba tawroidabani hairi wareb asi mari lenaba khudimakna yamna hakchina lawbaga loinana kaidana chatkadabani Kuki Jo civil society student organization amade lup kayana saruk yaduna pangthokiba mifam aduna state asida hauzik tangdu leitadana leiriba phibam asi hena makha sangthanaba machak ama ohelakpasu yari Manipur ki ariba regional political party ama oidiba Manipur People's Party MPP ki General Conference ngasi pangthoktuna matam kuina khanba ngamdana lakpa party asigi president khannabagi election sungasi pangthokadauri Manipur gi apunbagi territorial integrity kaidanaba amade Manipur miyamna thengnariba awabasing asi kokhanaba lakadauriba general election da mihut singh Thadoktuna lengak londa seruk yaduna regional party amagi chap chaba thogdang logduna thengnaragani haina General Conference Management Committee MPP ki convener Dr. K Mukta Sanana phongdokre General Conference Management Committee MPP na sinduna JM Hall da pangthokba General Conference hogdokpagi thoram aduda General Conference Management Committee MPP ki chairman Yumnam Bhim senior leader L Krishnadas ex working president M Amutombi N Ozid ex Vice President
K. Krishna Chandran Amadi, Atai member Singsu Sarukyaki. General Conference Amadi Presidential Election Pangthok Pagamari Lenana, General Conference Management Committee MPP ki convener, Dr. K. Mukta Sanana, MPP ki Manung Daleramba Court ki case sing loina loshilaba matungda, Matam Kuina Hangduna Lakba Party President Khanduna, Ipa Ipung Singna Thambiramba, Manipur ki Lengak Londa, Achauba Thaudang Lauramba, Regional Party Asi Miyam ki Thabak Tauna Bagidamag, Ngasi General Conference Asi Pangthok Pagaloina na, Party President Election Asi Pangthok Nabasin Bani, Party President Election Asida Mire Mangana Lamba Taunari, Makoi Singh Adudi, Ingudam Nabakumar, Dr. S. Ibomcha, Sarat Kumar Maimom, S. Brozen Amade, Moirangthem Bisoni Haiki. General Conference da ekoi party sin tawga da thaudang amasung lakadar election da ekoi party pandam amasung ekoi organization si matau karamna mamang da su ekoi tengkhang ahumrakta sasan pai khraba dugumba aribo regional political party amani maduna madugi pai pusing da thambiramba khongul liklam du da amuhana chatpa ngamduna manipur gi lengak londa saruk yaba ngamdana ba amasung hauji lairiba manipur gi yamna tangai phadraba issue sing sida manipur people's party na sobo thodang lauduna laiba assembly election sida ekoi state asigi lengak ta saruk yaduna praja singi awaba amasung lamdam sigi lairiba territorial integrity kai kidra haiba akiba amasung praja singda lairiba masa gi hingbagi security da lairiba singnaba asiguma mayam si thengnabagi matamdu oire amasung manipur people's party na thongna amasung ting phudoktuna miyam gi damakta pangal leina thengnagani haiba wafam si thamjari Paugi Marak Thana Temper Break Amata Lominase. Admission for 2025. As the institution is emphasizing hands-on training, cardiovascular technology students are trained echocardiography at very early stage in British style. Hi everyone, I'm a student of BSc Cardiovascular Technology second year, started doing hands-on echo. For further details, please contact 600-975-2429 Academic Department, Sky Hospital. Honglakliba punsigi lambisida araiba chaba yaba makhai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti. Kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Aksang panatham ge hairabadi iram da masimakta da leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari. Mapamasida Thazaba Yaraba Amadi Selyamna Changdana Specialty Kunhen Badana Laying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi Specialty Makal Maka Kayada Aikogi Specialist Singna Marik Chumna Thawai Hakchang Yauna Laying Jari. Aduna State Wangmada Muk Karigi Chatlugani Aikogi Manipur Dasu Hogikti Awang Bathaki Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Aikogi Specialist Singdagi Malemgi Apabathaki Laying Patapta Yumpam Oiba Service Lobiu. Babina Hospital, where hope meets compassion. Ako pamarol kidamag Babina Hospital, Saziwa Gel Road, Kabay Soy Impal Istaleng Sinbirau. Natraga, Aikogi phone number 6909390666 ta call tawbirau. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu. Capidon cup syrup. Break imatung taram nokchere pau makhatana pizari. Dr. Shama Prasad Mukherjee ki Chamaga Kunmari Suba but anniversary ki thoram ngase BJP Kumbi Mandal na sinduna Mandal gi President Seram Angauksana gi yumda pangthokre thoram aduda Mandal gi President Seram Angauksana yauna Mandal gi maru oiba thopu basing office bearer gi thaluching bakayana serukya ki thoram adu gi serukama oina leikidraba Dr. Shama Prasad Mukherjee ki photo da leisu katuna ikai khumna ba utki leikidraba Dr. Shama Prasad Mukherjee na tawramba Ningai oiba thabak thoramgi matangda khananai nakhi haire.
Eco Network Manipur amati Ecop Ningthau Village Level Federation BLF punna khutsam naraga Ingelei Paper and Print Private Limited na matenga loinana numit nini gi oiba chekhau sabagi training program ama Hairok Part 2 Laishram Lekai Deleba Primary School da hogdokre training program hogdokpaga mari lenana Eco Network Manipur gi President Sinthangamba Laishram na BLF Singapore laga chekhau sabagi training chathariba ase Manipur Pollution Control Board Directorate of Environment and Climate Change amadi Mahut Department pulaga plastic pollution hantahanaba amadi lu nanba lamdam ama ohenaba makal makha kayagi thabak thoram kaya paikhalakliba asigi mateng pangba oina Hairoki leiriba BLF singa Eco Network Manipur ga pulaga paikhatpani training asina BLF singi semilon dasu mateng pangbada natana lu bananba lamdam ama ohenba amadi akoibegi phibam kanbadasu mateng pangnabani plastic ka hena sizinabadagi pollution thoraktuna problem thorakpani masigi mahuta mahusagi akoibada akaiba piroidaba phi amade chegi khawna chingbasing asina malem asti kanbada mateng oigani haiki plastic ki pollution ji handan mada mateng pangnana bagi damak koi training si pangthok chabani masina velep sing da su khar doi su senmilon da su mateng pangba aduga lu banan balamdam amasu ohen bada mateng pangba environment su kanba duna loinana plastic pollution handan bada su masina mateng pangba phi gi khaw chegi khaw gumba koi sinara kanda masina environment kanbada mateng oimina halaga koi khudimangna koi yoba habit ama plastic khaw sinabagi hainabi ma leigri base jitap na tamna koi plastic na taba topa khaw na mo silakanda koi khudimak ki yoba lubanan balamda mo ohenba haiba plastic na taba topa khaw mana environment na sokloi duba duguma khaw na mo silaga koi masi yoba environment kanbada mateng pangmina na koi puna wanamina si Training aduda Ingelei Paper and Print Private Limited ki founder and MD Ronald Ilangbam na chekhau semba sabagi matangda training yauribasingda ningthina takbi tambi ke Wangu Tampha Lairembi Mukna Association Wangu gi active member oiramba tanatana Mukna Masana asibu yokhatnaba hotnabada ajauba thodang kaya lauramba Wangu laifa makha lekai dalaiba loitongbam Mohanna ikhang khanghaudana tha asigi ani dalai kitabada Wangu Tampha Lairembi Mukna Association na awaba phongdokre USA gi Birmingham Alabama da chatkiba June gi tang kuntaretagi July taruk fawba chathakiba World Police and Fire Games English ni kun mangagi KG humfutara mangagi kanglupta ithai wapokpi dagi Soram Rani Devina yet amadi oi animakta gold medal ani laurakre hairi mahak mapan suba IRB Mahila Battalion Khumalampakta ASI oibani hauzikna taret suba MR Khavaishoi attest togduna leibani hairi Loishilakpada Maruiba Pau Mukana Pizari Isagi unsaga chana daba sunscreen sizinabana fahanbagi mahuta paisa tingbada natana atopa anaba poglakpa yai haina doctor na Jackson wathamlakli Hauzik Fawbagi Noon-Istv na santokchaba Manipuri Pau matang sa loizere meeting tabiri bapum namaku amukana khurumjari